Ngasi numidang wairam pung mga taramday aduwaida lamsang police station na konba Kangchup Phayeng Da Khul Ngakpa ani CRPF ki personal Singna Phakhre Khul Ngakpa Phakhre haibagi pau tabadagi mairapaibi Singna Kangchup Lambi Thingjinkhre press na phongba pau magi matung ina CRPF ki personal Singna Phakhiba Khul Ngakpa ani adu pukiba yaroi haiduna khoishaonaraba Meeyam amadi mairapaibi Sing lambida thoraktuna khongjang changsinba hauki Meeyam tankhainaba police na tear gas cell kaya amasu kapki hari thodok thokpagi pau hek phangbaga Manipur police ke IGP Themting ngasangba amasung SP Imphal West District KSH Sivakanta mafam aduda changsintuna irang lakshinaba hotnaba hukre haina pawasana makhatari